Ngasi mayamda tahanjagadoriba warisi English ki fairy tale The Envious Never hariba wari dudagi handokchabani. Warisi handokpa matamda soikiba lankiba yaurabasu tabiriba khwaipum namakna ngakpinanaba haijari. Wari handokpirakpa Sudhachandra Ningombam. Thaina mamangaida sahardagi yamna lapa mahosagi phajaba kayana yomba yamna phajaba apekpa khungang amakhak leirami. Hariba khungangduda yamna lairaba miyai chalaba matai manau amakhak lei. Nupadugi mingna Richard aduga nupidugi mingna Rose kawi. Makhoi anisi lairabata natana maraibak yamna thiba mamitta macha ama phauba uba phangraba matai manauni. Richard khungangdugi yumthong khudingda nongma nongmagi aphangma thabak sui. Asumna apikpa khangpoksang amada makhoi anisi yamna lairana chakhaugi lan thengnarami. Adubu ingtappa thamoi shengba amadi asumba chatpa Richard amadi mahaki nupi Rose makhoi anisi lairaba amadi mamitta masa ujadrabasu khungangduda leiriba miyamnadi ikai khumnai amadi nungsina loinabi. Adubu lairaba amadi masa yaujidabagi nungaitringi mathaksida makhoi anida amukka hena nungaitribadi makhoiga yumthangnaraga leiriba mabuk phatraba yamna karam sauba suningdaba amadi huranba Daniel gi matauduni. Mabuk phatraba amadi suningdaba Daniel na matam suppada lairaba Richard amadi Rose ki mamangda afaba saraga asengba tanja yenglaga lei aduga Richard ki imungdagi pochai kayamarum hurali. Asumna huranba Daniel ga manarobasu tanbadagi Richard amadi Rose hena awaba oire. Adubu nongmadi Daniel gi matauda pendraba Richard ki loinabi Rose na Richard ta asumna hai. Ibani na kari aranda torubagino khangdre. Taibang semba mapu mahaknasu ibani da isa ama phauba pinabidre. Imitta isa udabasigi mathakta lairaba orubana nahakna khungangsigi yumthong khuding chalaga suba yaba thabak kayamarum suri. Masina ibani chakhum maimutanaba yamna wanasu honaribani. Adubu lairana leiriba aikhoidagi su amok yumthangnana leiriba Daniel na aikhoigi charol surol leitre haibagi matagum usitaba ma yaungna lona pochai kayamasu hukhre. Aduna lairabagi wafamna tonganbani. Daniel na aikhoidi yengiba mityengse huraliba kayase ngamdanaba sumai torasi. Yumgi akoibase masida hauriba uwasingse loinamak sijinarasi aduga sambal khajilasi aduga warasu wana nungsiraba huinaw amakhaksu leiraga loirasi. Huidu leirabadi Daniel na aikhoidagi lona huralibase kharadi safagadra khalle. Rose aisu nangna haribado khalamnibani. Aina wana migi thabak suri sakhum maimutanaba honari. Khajik lemukpasi tungsilaga imungi pibamse khara phanabani haidana honari. Adubu suningdaba magi Daniel haibra kaino masina matam supada aikhoidagi huranabata hone. Phare nangna haigumadana ibani warasuwana nungsiraba hoinaw amadi leirasi. Isasu leitre leidoribo hoinawdo ibani na isagumna yoklasi. Hoi mado aigisu apambane. Asumna lairaba Richard amadi Rose na huranba Daniel dagi ngangthoknabagidamag nungsiraba hoinaw amakhak lainanaba thaurang taure. Lairabagi mathakta awaba masa phangjadabagi ningamjadaba kayana pik thallaba matai manaudugi awabadu taibang sembiba mapu mahakna ubadagi Richard amadi Rose ki mateng panglagi haina khankhre. Maramaduna taibang semba mapu mahakna ahal oirabi hanubi amagi saklonda laurammi amadi maya sijinaraga top sakti senba nungsiraba huinaw macha amakhak puthoklammi. Top sakti senba yamna nungsiba huinaw duga loinana lairabi hanubi amagi sayonda taibang semba mapu mahaktu lairaba Richard amadi Rose ki mayumda laklammi. Aduga sor thabet holaga asomna kauraki. Yumsibu kana leige miga amata leitabro aina kaubase taragadi amukta thokpirao. Thajadana ahal oiraba hanubi amagi khonjelda makhoibu kaurakpaduda Richard amadi Rose ingakngakna yum manungdagi panthaba tauda thoraklammi. Aduga Rose na hairei. Imagumlabi
ꯂꯥꯏꯔꯕ ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯄꯤꯕꯕꯨ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯀꯧꯕꯗꯤ ꯅꯆꯥ ꯑꯩꯈꯣꯏꯅ ꯀꯔꯤ ꯃꯇꯦꯡꯕꯨ ꯄꯥꯡꯖꯧ ꯍꯥꯏꯕꯅꯣ? ꯆꯤꯡꯅꯕ ꯂꯩꯇ ꯅꯆꯥ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯌꯨ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯔꯛ ꯊꯠꯅ ꯔꯤꯆꯥꯔꯗꯅ ꯍꯥꯏ, ꯔꯣꯁ, ꯑꯍꯜ ꯑꯣꯏꯔꯕꯤ ꯏꯃꯥꯁꯦ ꯋꯥꯔꯝꯂꯅꯤ, ꯏꯃꯨꯡꯗ ꯄꯨꯁꯤꯟꯁꯤ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯟꯁꯤ, ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ, ꯂꯥꯞꯅꯁꯨ ꯂꯥꯛꯄ ꯃꯥꯜꯂꯦ꯫ ꯏꯍꯦ, ꯅꯨꯡꯁꯤꯔꯕ ꯍꯨꯏꯅꯥꯎ ꯑꯃꯁꯨ ꯌꯥꯎꯔꯛꯂꯤ ꯃꯥꯜꯂꯦ ꯏꯃꯥꯒꯤꯁꯦ꯫ ꯔꯣꯁꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃꯗꯤ ꯅꯨꯡꯁꯤꯔꯕ ꯍꯨꯏꯅꯥꯎꯗꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯈꯣꯏ ꯄꯣꯊꯥꯍꯜꯂꯤ, ꯑꯗꯨꯒ ꯀꯣꯟ ꯑꯃꯗ ꯏꯁꯤꯡ ꯄꯨꯊꯣꯔꯛꯂꯒ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤꯗꯨꯒꯤ ꯄꯦꯟꯅꯅꯕ ꯉꯝꯖꯕ ꯁꯦꯕꯥ ꯇꯧꯖꯩ꯫ ꯍꯅꯨꯕꯤꯒꯤ ꯁꯥꯌꯣꯟꯗ ꯂꯥꯛꯂꯤꯕ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎꯗꯨꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯗꯤ ꯁꯦꯕꯥꯗꯨꯗ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯟꯕꯗꯒꯤ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯆꯥꯒꯨꯝꯂꯕꯤ, ꯏꯆꯥꯒꯨꯝꯂꯕ, ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯤꯅꯨꯡꯁꯤ ꯁꯦꯕꯥꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯏꯃꯥꯁꯦ ꯄꯦꯜꯂꯦ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯆꯪꯂꯛꯂꯒ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯧꯕꯒꯤ ꯃꯔꯝꯗꯣ ꯏꯃꯥ ꯍꯥꯏꯒꯦ꯫ ꯏꯃꯥꯁꯦ ꯑꯔꯥꯞꯄ ꯈꯨꯜ ꯑꯃꯗꯒꯤꯅꯤ꯫ ꯅꯈꯣꯏꯒꯤ ꯈꯨꯡꯒꯪꯁꯤꯒꯤ ꯑꯋꯥꯡꯗ ꯂꯩꯔꯤꯕ ꯈꯨꯡꯒꯪꯁꯤꯗ ꯑꯩꯒꯤ ꯏꯆꯦ ꯑꯃꯈꯛ ꯂꯩ꯫ ꯏꯆꯦꯗꯨꯒꯤ ꯌꯨꯝꯗ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯍꯨꯏꯅꯥꯎꯁꯤꯒ ꯂꯣꯏꯅꯅ ꯆꯠꯄꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯅꯒ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯄꯥꯡꯒꯜ ꯁꯣꯟꯕꯅꯦ꯫ ꯍꯨꯏꯅꯥꯎꯁꯤꯕꯨ ꯁꯨꯝ ꯁꯦꯟꯅꯔꯒ ꯆꯠꯄꯗ ꯏꯃꯥꯁꯦ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯗꯨꯅ ꯅꯈꯣꯏꯅ ꯌꯥꯔꯒꯗꯤ ꯏꯃꯥꯅ ꯏꯆꯦꯒꯤ ꯌꯨꯝꯗꯨꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯨꯡꯁꯤꯔꯕ ꯍꯨꯏꯅꯥꯎꯁꯦ ꯊꯝꯖꯔꯝꯒꯦ꯫ ꯑꯗꯨꯅ ꯏꯆꯥ ꯑꯅꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯍꯨꯏꯅꯥꯎꯁꯦ ꯃꯇꯝ ꯈꯔꯗꯤ ꯅꯨꯡꯁꯤꯅ ꯊꯝꯕꯤꯔꯝꯃꯨꯀꯣ꯫ ꯍꯔꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯔꯣꯁꯅ ꯃꯃꯥꯒꯨꯝꯂꯕꯤ ꯑꯍꯜꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯏꯃꯥꯒꯨꯝꯂꯕꯤ, ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯅꯆꯥ ꯑꯩꯈꯣꯏꯅ ꯌꯥꯏ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯅꯆꯥ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯀꯅꯥꯗ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤꯅꯣ ꯈꯪꯗ꯭ꯔꯦ꯫ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇꯁꯨ ꯎꯕ ꯐꯪꯖꯗ꯭ꯔꯦ꯫ ꯑꯗꯨꯅ ꯏꯆꯥꯒꯨꯝꯅ ꯌꯣꯛꯅꯅꯕ ꯑꯃꯗꯤ ꯌꯨꯝꯁꯤꯕꯨ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯅꯨꯡꯁꯤꯔꯕ ꯍꯨꯏꯅꯥꯎ ꯑꯃꯇꯪ ꯂꯩꯁꯤ ꯍꯥꯏꯅꯔꯝꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯍꯨꯏꯅꯥꯎꯁꯦ ꯏꯃꯥꯅ ꯌꯥꯔꯒꯗꯤ ꯅꯆꯥ ꯑꯩꯈꯣꯏ ꯂꯩꯖꯔꯒꯦꯕ꯫ ꯏꯃꯥꯅ ꯅꯆꯥ ꯑꯩꯈꯣꯏꯅꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯔꯕ ꯏꯆꯥ ꯑꯅꯤꯅ ꯑꯁꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯝꯖꯅ ꯑꯩꯒꯤ ꯍꯨꯏꯅꯥꯎꯁꯤꯕꯨ ꯅꯆꯥꯒꯨꯝꯅ ꯌꯨꯝꯁꯤꯗ ꯊꯝꯖꯔꯒꯦ ꯍꯥꯏꯕꯗꯕꯨ ꯏꯃꯥꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯏꯃꯥꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤ꯫ ꯅꯨꯡꯁꯤꯔꯕ ꯍꯨꯏꯅꯥꯎꯁꯦ ꯃꯁꯤꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄ ꯁꯦꯟꯅꯕ ꯍꯥꯏꯕꯁꯦ ꯏꯃꯥꯗꯗꯤ ꯋꯥꯅ ꯊꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯅ ꯏꯆꯥ ꯑꯅꯤꯅ ꯍꯥꯏꯔꯤꯕꯁꯦ ꯏꯃꯥꯅ ꯌꯥꯔꯦ꯫ ꯀꯔꯤꯒꯤ ꯏꯆꯥ ꯑꯅꯤꯗꯒꯤ ꯍꯨꯏꯅꯥꯎꯁꯤꯒꯤ ꯃꯃꯜ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯅ ꯑꯃꯨꯛ ꯂꯧꯔꯨꯒꯅꯤ? ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯍꯨꯏꯅꯥꯎꯁꯦ ꯅꯆꯥꯒꯨꯝꯅ ꯌꯣꯛꯆꯔꯣ, ꯅꯈꯣꯏꯒꯤ ꯑꯣꯏꯖꯔꯣ, ꯏꯃꯥꯅ ꯄꯤꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯣꯞ ꯇꯣꯞꯄ ꯁꯛꯇꯤ ꯆꯦꯟꯕ ꯍꯨꯏꯅꯥꯎꯗꯨꯕꯨ ꯄꯤꯔꯝꯂꯒ ꯍꯅꯨꯕꯤꯒꯤ ꯁꯥꯌꯣꯟꯗ ꯂꯥꯛꯂꯤꯕ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯗꯨ ꯂꯥꯏꯔꯕ ꯔꯤꯆꯥꯔꯗ ꯑꯃꯗꯤ ꯔꯣꯁꯇ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯌꯨꯝꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯅꯨꯡꯁꯤꯔꯕ ꯍꯨꯏꯅꯥꯎꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯐꯪꯖꯕꯗꯨꯗ ꯂꯥꯏꯔꯕ ꯔꯤꯆꯥꯔꯗ ꯑꯃꯗꯤ ꯔꯣꯁ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯔꯕ ꯍꯨꯏꯗꯨ ꯃꯆꯥꯗ ꯃꯆꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯩ ꯑꯃꯗꯤ ꯍꯨꯏꯗꯨꯒꯤ ꯃꯃꯤꯡꯁꯨ ꯂꯛꯀꯤ ꯍꯥꯏꯅ ꯊꯣꯜꯂꯦ꯫ ꯃꯆꯥꯃꯛꯅꯤ ꯈꯟꯅ ꯂꯣꯏꯅꯔꯤꯕ ꯅꯨꯡꯁꯤꯔꯕ ꯍꯨꯏꯅꯥꯎꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯑꯁꯦꯡꯕ ꯃꯆꯤꯟꯖꯥꯛꯇꯃꯛ ꯄꯤꯖꯩ ꯑꯃꯗꯤ ꯍꯨꯏꯅꯥꯎꯗꯨꯅ ꯇꯨꯝꯅꯅꯕ ꯃꯈꯣꯏꯒꯤ ꯑꯔꯩꯕ ꯁꯦꯜꯅ ꯃꯣꯝꯄꯥꯛ ꯃꯆꯥ ꯑꯃꯁꯨ ꯂꯩꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯊꯕꯛ ꯀꯌꯥꯃꯔꯨꯝ ꯁꯨꯔꯨꯔꯕꯒꯤ ꯃꯇꯨꯡꯗ ꯅꯨꯡꯁꯤꯔꯕ ꯍꯨꯏꯅꯥꯎꯗꯨꯒ ꯁꯥꯟꯅ ꯁꯥꯟꯅꯅ ꯔꯤꯆꯥꯔꯗ ꯑꯃꯗꯤ ꯔꯣꯁꯀꯤ ꯄꯨꯟꯁꯤ ꯂꯦꯜꯂꯝꯃꯤ꯫ ꯃꯇꯝꯒꯤ ꯏꯆꯦꯜꯅ ꯑꯁꯨꯝꯅ ꯂꯦꯞꯇꯕꯅ ꯅꯨꯡꯁꯤꯔꯕ ꯍꯨꯏꯅꯥꯎ ꯂꯛꯀꯤꯗꯨ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯦ꯫ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯍꯨꯔꯥꯟꯕ ꯗꯦꯅꯤꯌꯦꯜꯁꯨ ꯁꯝꯕꯜ ꯈꯥꯖꯤꯟꯈꯤꯕ ꯑꯃꯗꯤ ꯂꯛꯀꯤ ꯂꯩꯈꯤꯕꯗꯒꯤ ꯔꯤꯆꯥꯔꯗ ꯑꯃꯗꯤ ꯔꯣꯁꯀꯤ ꯑꯀꯣꯝꯕ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯂꯝꯕꯗꯨꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯔꯤꯆꯥꯔꯗꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯔꯣꯁꯇ ꯍꯥꯏ, ꯇꯥꯔꯤꯕ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯤꯁꯦ ꯏꯃꯤꯠꯇ ꯏꯆꯥ ꯑꯃ ꯐꯥꯎꯕ ꯎꯗ꯭ꯔꯕꯁꯨ ꯑꯍꯜ ꯑꯣꯏꯔꯕ ꯏꯃꯥꯗꯨꯅ ꯄꯤꯔꯝꯕ ꯍꯨꯏꯅꯥꯎꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯕꯨ ꯀꯌꯥꯗ ꯅꯨꯡꯉꯥꯏꯍꯜꯂꯕ! ꯊꯕꯛ ꯋꯥꯅ ꯍꯜꯂꯛꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯂꯛꯀꯤꯕꯨ ꯂꯛꯅꯔꯒ ꯑꯁꯨꯝ ꯁꯥꯟꯅꯕꯁꯤꯗ ꯑꯋꯥꯕꯁꯦ ꯑꯗꯨꯝ ꯀꯥꯎꯈ꯭ꯔꯦ꯫ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯗꯦꯅꯤꯌꯦꯜꯁꯨ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯅꯤꯃꯨꯛꯁꯤꯗꯤ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯂꯛꯀꯤ ꯂꯩꯕꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦꯅꯦꯍꯦ꯫ ꯅꯨꯡꯉꯥꯏꯇ꯭ꯔꯅꯦ ꯅꯪꯕꯣ? ꯅꯨꯡꯉꯥꯏꯔꯦ꯫ ꯂꯛꯀꯤꯁꯦ ꯂꯩꯇ꯭ꯔꯤꯉꯩꯗꯗꯤ ꯅꯍꯥꯛꯅ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯗꯣ ꯑꯩꯁꯨ ꯏꯊꯟꯇ ꯇꯔꯛ ꯇꯔꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯍꯨꯔꯥꯟꯕ ꯗꯦꯅꯤꯌꯦꯜꯒꯤ ꯃꯇꯧꯁꯤꯒ ꯌꯥꯝꯅ ꯄꯥꯈꯠꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯕ ꯂꯛꯀꯤꯁꯦ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯏꯃꯥꯗꯨꯅ
ꯍꯦꯛ ꯄꯤꯕꯤꯔꯝꯕ ꯅꯨꯃꯤꯠꯇꯨꯗꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯁꯣꯝꯗꯗꯤ ꯀꯂꯛꯆꯥꯎꯕ ꯑꯃꯗꯤ ꯍꯨꯔꯥꯟꯕ ꯗꯦꯅꯤꯌꯦꯜꯗꯨ ꯂꯥꯏꯔꯕ ꯔꯤꯆꯥꯔꯗ ꯑꯃꯗꯤ ꯔꯣꯁꯅ ꯅꯨꯡꯁꯤꯔꯕ ꯍꯨꯏ ꯂꯛꯀꯤꯕꯨ ꯃꯆꯥꯒꯨꯝꯅ ꯊꯝꯈꯤꯕꯗꯨꯗ ꯌꯥꯝꯅ ꯄꯦꯜꯂꯝꯗꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯔꯤꯆꯥꯔꯗ ꯑꯃꯗꯤ ꯔꯣꯁꯀꯤ ꯏꯃꯨꯡꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯈꯤꯕꯗꯨꯗ ꯗꯦꯅꯤꯌꯦꯜ ꯌꯥꯝꯅ ꯀꯂꯛꯂꯝꯃꯤ ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯆꯥ ꯂꯩꯇ꯭ꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤꯕꯨ ꯑꯆꯧꯕ ꯃꯔꯥꯜ ꯑꯃꯈꯛ ꯁꯤꯖꯤꯜꯂꯒ ꯈꯨꯡꯒꯪꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯒꯗꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯠꯇ꯭ꯔꯕ ꯗꯦꯅꯤꯌꯦꯜꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯂꯩꯔꯦ꯫ ꯃꯁꯤꯒꯤ ꯃꯆꯥ ꯑꯃꯠꯇ ꯂꯩꯇꯕ ꯃꯇꯩ ꯃꯅꯥꯎꯁꯦ ꯈꯨꯡꯒꯪꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯕꯗꯤ ꯊꯪꯅꯅ ꯂꯩꯔꯤꯕ ꯌꯨꯝꯁꯦ, ꯃꯈꯣꯏꯒꯤ ꯂꯧ ꯏꯪꯈꯣꯜꯁꯦ, ꯃꯔꯜ ꯄꯨꯝꯕꯁꯦ ꯑꯩꯅ ꯂꯣꯏꯅꯃꯛ ꯑꯣꯏꯍꯧꯔꯒꯅꯤꯗꯣ꯫ ꯃꯕꯥꯅꯤꯕꯨ ꯋꯥꯅꯕꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯟꯅ ꯃꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯍꯦꯛ ꯍꯨꯔꯥꯜꯂꯝꯕꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯍꯨꯏ ꯑꯃ ꯍꯦꯛ ꯊꯝꯖꯤꯟꯈꯤꯕꯗꯒꯤ ꯈꯨꯗꯤꯡꯃꯛꯁꯦ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ꯫ ꯐꯩ ꯃꯇꯩ ꯃꯅꯥꯎꯁꯤ ꯂꯣꯟꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯒ ꯈꯨꯡꯒꯪꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯅꯅꯕ ꯃꯔꯥꯜ ꯊꯤꯒꯦ꯫ ꯑꯁꯨꯝꯅ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯀꯂꯛꯆꯥꯎꯕ ꯗꯦꯅꯤꯌꯦꯜꯅ ꯂꯥꯏꯔꯕ ꯔꯤꯆꯥꯔꯗ ꯑꯃꯗꯤ ꯔꯣꯁꯀꯤ ꯏꯃꯨꯡꯕꯨ ꯂꯣꯟꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯁꯤꯜꯂꯤꯉꯩ ꯃꯇꯝꯁꯤꯗ ꯅꯣꯡꯃ ꯔꯤꯆꯥꯔꯗ ꯑꯃꯗꯤ ꯂꯛꯀꯤꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯁꯥꯟꯅꯩ꯫ ꯁꯨꯝ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯇꯣꯞ ꯇꯣꯞꯄ ꯁꯛꯇꯤ ꯆꯦꯜꯂꯕ ꯂꯛꯀꯤꯅ ꯁꯨꯃꯥꯡ ꯃꯇꯣꯟꯒꯤ ꯖꯒꯥ ꯑꯃꯗ ꯂꯦꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯌꯥꯔꯛ ꯍꯟꯅ ꯔꯤꯆꯥꯔꯗꯇ ꯑꯣꯟꯁꯤꯜꯂꯒ ꯈꯣꯡꯏ꯫ ꯑꯃꯨꯛꯁꯨ ꯂꯦꯞꯂꯤꯕ ꯖꯒꯥꯗꯨꯗ ꯂꯩꯕꯥꯛꯇ ꯃꯈꯣꯡꯅ ꯍꯟꯅ ꯈꯣꯠꯂꯤ꯫ ꯂꯛꯀꯤꯅ ꯍꯟꯅ ꯈꯣꯡꯂꯒ ꯂꯩꯕꯥꯛꯇ ꯈꯣꯠꯄꯗꯨꯗ ꯔꯤꯆꯥꯔꯗꯇꯨ ꯆꯤꯡꯅꯕꯗꯒꯤ ꯏꯃꯨꯡꯗꯒꯤ ꯌꯣꯄꯥꯛ ꯂꯧꯊꯣꯛꯂꯨꯔꯦ꯫ ꯑꯗꯨꯒ ꯂꯛꯀꯤꯅ ꯈꯣꯠꯂꯤꯕ ꯖꯒꯥꯗꯨꯗ ꯇꯧꯏ꯫ ꯑꯁꯨꯝ ꯇꯧꯊꯔꯛꯄ ꯃꯇꯝꯗ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯕ ꯃꯊꯛꯇ ꯑꯊꯥꯕ ꯐꯤ ꯑꯃꯈꯛꯅ ꯀꯨꯞꯁꯤꯟꯕ ꯆꯐꯨ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯔꯤꯆꯥꯔꯗꯅ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯑꯊꯥꯕ ꯐꯤꯅ ꯌꯣꯝꯂꯤꯕ ꯆꯐꯨꯗꯨ ꯂꯩꯅꯨꯡꯗꯒꯤ ꯂꯧꯈꯠꯂꯤ꯫ ꯑꯗꯨꯒ ꯀꯨꯞꯂꯤꯕ ꯐꯤꯗꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯁꯅꯥ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ꯫ ꯂꯥꯏꯔꯕ ꯔꯤꯆꯥꯔꯗ ꯊꯥꯖꯗꯅ ꯃꯍꯥꯛꯀꯤ ꯁꯨꯃꯥꯡꯒꯤ ꯂꯩꯅꯨꯡꯗꯒꯤ ꯌꯥꯝꯂꯕ ꯁꯅꯥꯁꯤꯡꯗꯨ ꯐꯪꯕ ꯃꯇꯝꯗ ꯍꯔꯥꯎꯕꯅ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯊꯤꯟꯊꯕ ꯇꯧꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯣꯁꯄꯨ ꯍꯟꯅ ꯀꯧꯏ꯫ ꯔꯤꯆꯥꯔꯗꯅ ꯍꯟꯅ ꯀꯧꯕꯗꯨꯗ ꯄꯥꯈꯠꯅ ꯔꯣꯁ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯄꯥꯏꯔꯤꯕ ꯆꯐꯨꯗ ꯌꯥꯎꯔꯤꯕ ꯁꯅꯥ ꯃꯌꯥꯝꯗꯨ ꯎꯕ ꯃꯇꯝꯗ ꯔꯣꯁꯁꯨ ꯃꯪꯒꯨꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯂꯝꯃꯤ꯫ ꯊꯤꯟꯊꯕ ꯇꯧꯗ ꯔꯤꯆꯥꯔꯗ ꯑꯃꯗꯤ ꯔꯣꯁ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯛꯀꯤꯒ ꯂꯣꯏꯅꯅ ꯆꯪꯈꯤ꯫ ꯊꯤꯟꯊꯕ ꯇꯧꯗ ꯔꯤꯆꯥꯔꯗ ꯑꯃꯗꯤ ꯔꯣꯁ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯛꯀꯤꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯆꯪꯈꯤ꯫ ꯇꯣꯞ ꯇꯣꯞꯄ ꯁꯛꯇꯤ ꯆꯦꯟꯕ ꯂꯛꯀꯤꯒꯤ ꯃꯄꯥꯟꯗꯒꯤ ꯂꯥꯏꯔꯕ ꯔꯤꯆꯥꯔꯗ ꯑꯃꯗꯤ ꯔꯣꯁ ꯂꯥꯏꯔꯕ ꯀꯣꯛꯇꯨꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ ꯂꯛꯀꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯒ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯜꯂꯝꯃꯤ꯫ ꯁꯣꯝꯗ ꯀꯂꯛꯆꯥꯎꯕ ꯐꯠꯇ꯭ꯔꯕ ꯗꯦꯅꯤꯌꯦꯜꯅ ꯂꯛꯀꯤꯒꯤ ꯃꯄꯥꯟꯗꯒꯤ ꯔꯤꯆꯥꯔꯗꯅ ꯌꯥꯝꯂꯕ ꯁꯅꯥ ꯐꯪꯈꯤꯕꯗꯨ ꯂꯣꯟꯅ ꯎꯍꯧꯔꯝꯃꯤ꯫ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯁꯅꯥ ꯐꯪꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯨꯗ ꯀꯂꯛꯆꯥꯎꯕ ꯐꯠꯇ꯭ꯔꯕ ꯗꯦꯅꯤꯌꯦꯜꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯃꯗꯤ ꯃꯀꯣꯛꯇ ꯐꯠꯇꯕ ꯋꯥꯈꯜ ꯀꯌꯥꯃꯔꯨꯝ ꯈꯜꯂꯤ꯫ ꯆꯥꯈ꯭ꯔꯦꯗ ꯑꯩꯁꯦ! ꯂꯥꯏꯔꯕ ꯃꯆꯥ ꯌꯥꯎꯖꯗ꯭ꯔꯕ ꯔꯤꯆꯥꯔꯗ ꯑꯃꯗꯤ ꯔꯣꯁꯅ ꯃꯈꯣꯏꯒꯤ ꯍꯨꯏꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯁꯅꯥ ꯃꯌꯥꯝ ꯑꯃꯈꯛ ꯂꯥꯏꯅ ꯐꯪꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯕ! ꯍꯨꯔꯥꯟꯕ ꯆꯪꯒꯗꯕꯁꯨ ꯍꯨꯏꯁꯤꯅ ꯑꯗꯨꯝ ꯐꯔꯛ ꯇꯥꯔꯦ꯫ ꯀꯝꯗꯧꯅꯤ ꯑꯩꯗꯤ? ꯐꯔꯦ, ꯇꯟꯖꯥ ꯌꯦꯡꯂꯒ ꯃꯣꯏꯒꯤ ꯍꯨꯏꯁꯦ ꯑꯩꯅ ꯂꯣꯟꯅ ꯐꯥꯔꯒꯦ, ꯑꯗꯨꯒ ꯌꯨꯝꯗ ꯊꯝꯂꯒꯦ, ꯑꯗꯨꯒ ꯑꯩꯁꯨ ꯔꯤꯆꯥꯔꯗꯀꯨꯝꯅ ꯁꯅꯥ ꯐꯪꯅꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯑꯁꯨꯝꯅ ꯐꯠꯇ꯭ꯔꯕ ꯗꯦꯅꯤꯌꯦꯜꯅ ꯑꯐꯕ ꯁꯥꯔꯒ ꯔꯤꯆꯥꯔꯗ ꯑꯃꯗꯤ ꯔꯣꯁꯀꯤ ꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯐꯕ ꯋꯥꯔꯤ ꯀꯌꯥꯃꯔꯨꯝ ꯁꯥꯔꯒ ꯋꯥꯔꯤ ꯀꯌꯥꯃꯔꯨꯝ ꯁꯥꯅꯩ ꯑꯃꯗꯤ ꯗꯦꯅꯤꯌꯦꯜꯅ ꯂꯛꯀꯤꯒꯤꯁꯨ ꯍꯨꯏꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯆꯥꯄꯣꯠ ꯂꯩꯔꯒ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯃꯒꯤ ꯈꯔ ꯄꯤꯖꯩ, ꯑꯗꯨꯒ ꯍꯨꯏꯗꯨ ꯇꯦꯍꯜꯂꯝꯃꯤ꯫ ꯗꯦꯅꯤꯌꯦꯜꯒꯤ ꯇꯧꯁꯤꯟꯅꯔꯤꯕ ꯑꯍꯣꯡꯕ ꯃꯇꯧꯗꯨ ꯈꯪꯖꯗꯕ ꯏꯆꯝ ꯆꯝꯖꯕ ꯔꯤꯆꯥꯔꯗ ꯑꯃꯗꯤ ꯔꯣꯁꯅꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯗꯦꯅꯤꯌꯦꯜꯅ ꯑꯃꯨꯛ ꯍꯟꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯤꯆꯥꯔꯗꯀꯤ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯈꯪꯂꯕꯒꯤ ꯃꯇꯨꯡꯗ ꯗꯦꯅꯤꯌꯦꯜꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯂꯛꯀꯤꯅ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯕ ꯑꯆꯥꯄꯣꯠ ꯑꯃꯗ ꯇꯨꯝꯅꯅꯕꯒꯤ ꯍꯤꯗꯥꯛ ꯌꯥꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯆꯥꯄꯣꯠꯇꯨ ꯄꯨꯔꯛꯂꯒ ꯂꯛꯀꯤꯗ ꯂꯣꯟꯅ ꯄꯤꯖꯩ꯫ ꯃꯇꯝꯗꯨꯗ ꯂꯛꯀꯤꯗꯨ ꯗꯦꯅꯤꯌꯦꯜꯅ ꯄꯤꯖꯕ ꯑꯆꯥꯄꯣꯠꯇꯨ ꯍꯔꯥꯎꯅ ꯆꯥꯏ꯫ ꯃꯇꯨꯡꯗ ꯇꯨꯝꯅꯅꯕ ꯍꯥꯞꯈꯤꯕ ꯍꯤꯗꯥꯛꯇꯨꯒꯤ ꯃꯌꯥꯏꯅ ꯂꯛꯀꯤꯗꯨ ꯈꯪꯍꯧꯗꯅ ꯂꯩꯃꯥꯏꯗ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯈꯤ꯫ ꯑꯗꯨꯒ ꯔꯤꯆꯥꯔꯗ ꯑꯃꯗꯤ ꯔꯣꯁ ꯎꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯗꯦꯅꯤꯌꯦꯜꯅ ꯂꯛꯀꯤꯕꯨ ꯂꯣꯟꯅ ꯃꯌꯨꯝꯗ ꯄꯨꯈꯤꯔꯝꯃꯤ꯫
Lucky na gyan taraklaba matamda khongbada khonjel thoktanabani haidana Lucky gi machindu punsillammi. Mabuk phatraba Daniel na sana phangdriba phauba Lucky bu adum lona thamba matamda Richard amadi Rose na khangkidanabani haidana thinthaba tawda thangnaba khul amadagi pungkak chauraba huinaw amakhak leiraga puraklammi. Daniel na matomta khanjai. Huinaw si leirabani na Rose amadi Richard na karigomba Lucky na mungdagi khonglakpa taragasu signararoi. Huinaw sini haina khalani. Adobu matam koinadi thamba yaroi. Lucky se achamba huidi mande. Aduna yamna thuna sana phangnanaba tawdabadi yadabani. Asumna Daniel na Lucky da mahakna pamjaba asapot kayamarom leiraga mahaki yum ingkholgi manungdasu sanagi lepham ta'u haina hairammi. Amaromda Lucky leramdabaduda Richard amadi Rose asuki matik thawai wajaredo. Lucky bu kauraga Richard amadi Rose na koithi thirammi. Isam samjaba matai manaw aniduna mabuk phatraba Daniel da phauba hanglammi. Daniel, nangbu aikhoigi Lucky du ulakpro. Natai maga ibani imungda thabak amakhak losilubani. Numit tasalakpana handore haidana losilubani. Mapanda lehubani. Adubu karomda satkrabano khangde. Kaubasu tadene. Nahan khaidi sumangdagi phauba hendabani. Amuk kaubadasu hekta selakpani. Ngasidi kaubadasu takidre. Aikhoi soroklomdaga satpra yanglukige ko. Kariguma nangna thenaragadi paudo khara hek pirau. Mabuk phatraba Daniel na khangdaba saraga amuk khummi. Hoi tata. Aisu Lucky gi mong matawdu ubada nungsidana magumba amakhak yumda thamge khanbadagi thangnaba khuldagi pungkak sabu huinaw amakhak lorubani. Tadaga itay magana Lucky kaubaduda kaidobo yorobano khalamlibani. Tada. Huidu kariguma thenarabadi ai tadada paudo adum pijarakke. Karishu mangloida. Ka henasu bakhakano. Huini nasum koisi chatli oiramgani. Asumna hainarabagi matungda Richard amadi Rose yamna thawai nungaita Lucky bu koithi thirammi. Asumna ahingduma haukhre mathangi numit nong ngalaklaba phawbadasu Rose amadi Richard na Lucky bu thiba phangdabadagi wakhal yamna nungairamde. Amaromda Lucky bu masin punsilabagi matungda Daniel na mahaki sumangda puthoraklammi. Aduga Daniel na hairammi. Hai Lucky, nang asamba huinati haibase ai khangi. Mamit tamasa uba phangdraba lairaba matai manauda yamlaba sana phanganbagum aibusu phangalo. Natrabadi aina nangbu thadokloiko. Lucky si asamba huidi natabani mahakna mahaki maya sijinaraga Daniel bu harawnabagidamag sumangi jaga amada hanna makhongna songlaga netlammi. Khudakta Daniel na Lucky gi makhong net pham jaga duda mihouba amaga loinena hotlammi. Maduda Richard na phangbagum mahaksu sana yawba sapu amakhak phangle. Daniel sana mayam singdu uba matamda asuki matik harawrammi. Thenthaba tawda mahak sana yawba sapudu imungda pusilaga mafam sana thamlammi. Aduga mahak Richard amadi Rose leitabagi tanja yenglaga Lucky bu lona amok mayumda thadoklammi. Wakhal nungaitana imungda unglaga leiriba ningba kairaba Richard amadi Rose ki manakta Lucky na haraw imungda makhoini ki manakta chansilakpadu uba matamda matai manawdu asuki matik harawrammi. Wakhal nungaitabagi awaba potlom amakhak khudakta thangthakibaga chap hek manarammi. Mabuk phatraba Daniel du tanjaduda mahak posingadanabagidamag Lucky gi marol hangba saraga Richard amadi Rose ki mayumda changlaklammi. Aduga hai. Itaima, Lucky phanglaba oire. Aduga Lucky ki manakta sangsilli aduga toksinaraga amok hairaklammi. Nungsikhraba Lucky ni ne. Nangbu kadai waida chalurino ne. Asumna hairaga Richard ta hairammi. Ai Lucky gi aswai phauba chalugedana. Matamduda Richard na khummi. Phai inaw Daniel. Kaisu kaide chalo. Lucky nang Daniel ga chaluroko. Matamduda khudakta Lucky du Daniel ki manakta sangsilli. Aduga Lucky na mirolda asumna hai. Masigi nupasiga ai kaidongnungda chatloi. Mahakti yamna phattaba puksel yamna pikpa misakni.
ꯊꯥꯖꯗꯅ ꯂꯀꯤꯅ ꯃꯤꯔꯣꯜ ꯉꯥꯡꯂꯛꯄꯗꯨꯗ ꯗꯦꯅꯤꯌꯦꯜꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯂꯝꯃꯤ ꯑꯃꯗꯤ ꯄꯥꯈꯠꯂꯝꯃꯤ ꯃꯍꯥꯛꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯔꯤꯆꯥꯔꯗ ꯑꯃꯗꯤ ꯔꯣꯁꯇ ꯍꯥꯏꯗꯣꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯂꯀꯤꯅ ꯍꯥꯏꯔꯛꯂꯤꯕ ꯃꯤꯔꯣꯜꯗꯨ ꯗꯦꯅꯤꯌꯦꯜ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯃꯠꯇꯅ ꯇꯥꯔꯝꯗꯦ ꯗꯦꯅꯤꯌꯦꯜꯒꯤ ꯄꯥꯈꯠꯄ ꯃꯇꯧꯗꯨꯗ ꯔꯤꯆꯥꯔꯗꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯗꯦꯅꯤꯌꯦꯜ ꯀꯩꯗꯧꯔꯦ ꯅꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯎꯏꯗ ꯗꯦꯅꯤꯌꯦꯜꯅ ꯈꯨꯝꯃꯤ ꯅꯣꯏꯒꯤ ꯍꯨꯏ ꯂꯀꯤꯁꯦ ꯃꯤꯔꯣꯜ ꯉꯥꯡꯉꯦ ꯔꯣꯁꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯀꯔꯤꯅꯣ ꯗꯦꯅꯤꯌꯦꯜ ꯂꯀꯤꯗꯤ ꯁꯨꯞꯅꯒꯤ ꯈꯣꯡꯕꯇꯅꯤ ꯈꯣꯡꯕꯁꯤꯕꯨ ꯃꯤꯔꯣꯜ ꯉꯥꯡꯉꯤ ꯍꯥꯏꯗꯣꯏꯔꯣ ꯃꯁꯤꯗꯤ ꯍꯨꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯣꯡꯕꯅꯤ ꯅꯪ ꯅꯁꯥꯗꯣ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯉꯟꯇꯥꯅ ꯉꯥꯎꯔꯦꯀꯣ ꯃꯗꯨꯗ ꯗꯦꯅꯤꯌꯦꯜꯗꯨ ꯁꯥꯎꯔꯞꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ ꯏꯇꯩꯃ ꯀꯔꯤꯅꯣꯗ ꯃꯌꯥ ꯍꯨꯏꯕ ꯍꯨꯏ ꯑꯃꯈꯛ ꯊꯝꯖꯤꯜꯂꯒ ꯑꯩꯕꯨ ꯉꯟꯅ ꯉꯥꯎꯏ ꯀꯥꯏꯅ ꯍꯦꯟꯃꯟꯗ꯭ꯔꯣ ꯃꯤꯔꯣꯜ ꯉꯥꯡꯕꯒꯤ ꯉꯥꯡꯉꯤ ꯍꯥꯏꯕꯅꯤ ꯔꯤꯆꯥꯔꯗꯇꯨ ꯁꯥꯎꯔꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯏꯅꯥꯎ ꯗꯦꯅꯤꯌꯦꯜ ꯅꯪ ꯅꯌꯨꯝꯗ ꯆꯠꯂꯒ ꯄꯣꯊꯥꯔꯨꯔꯣ ꯅꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯄ ꯀꯩꯅꯣꯝ ꯇꯧꯕ ꯃꯥꯜꯂꯦ ꯃꯥꯏꯕ ꯑꯃ ꯍꯥꯏꯐꯦꯠ ꯇꯥꯟꯅꯒꯦꯁꯨ ꯇꯥꯟꯅꯧ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯔꯕꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯦꯛ ꯂꯥꯛꯑꯣ ꯑꯗꯨꯒ ꯂꯀꯤꯁꯦ ꯄꯨꯔꯒ ꯅꯪꯅ ꯆꯠꯅꯤꯡꯕꯗꯣ ꯆꯠꯂꯨ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯐꯤꯕꯝꯗꯨꯗ ꯌꯥꯔꯔꯣꯏꯀꯣ ꯆꯠꯂꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯔꯨꯔꯣ ꯔꯤꯆꯥꯔꯗ ꯑꯃꯗꯤ ꯔꯣꯁꯀꯤ ꯃꯇꯧꯗꯨꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯗꯦꯅꯤꯌꯦꯜꯅ ꯁꯥꯎꯅ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯂꯝꯃꯤ ꯐꯩ ꯏꯇꯩꯃꯒ ꯇꯥꯃꯣꯒꯅ ꯑꯩꯕꯨ ꯀꯔꯦꯝꯅꯔꯕ ꯌꯨꯝꯁꯤꯗ ꯃꯌꯥ ꯍꯩꯕ ꯍꯨꯏ ꯑꯃꯈꯛ ꯂꯣꯏꯁꯤꯜꯂꯒ ꯈꯪꯗꯦ ꯅꯈꯣꯏ ꯈꯨꯜꯒꯤ ꯂꯨꯆꯤꯡꯕ ꯑꯃꯗꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯇꯥꯛꯂꯒ ꯃꯌꯥ ꯍꯩꯕ ꯍꯨꯏꯁꯦ ꯃꯁꯤꯅꯦ ꯅꯃꯤꯠꯇꯅ ꯆꯥꯛ ꯎꯕ ꯐꯪꯗꯕ ꯅꯕꯥꯅꯤꯁꯨ ꯈꯨꯜꯁꯤꯗꯒꯤ ꯄꯨꯝꯅꯃꯛ ꯇꯥꯟꯊꯣꯛꯍꯟꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯗꯦꯅꯤꯌꯦꯜꯗꯨ ꯔꯤꯆꯥꯔꯗꯀꯤ ꯌꯨꯝꯗꯒꯤ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯈꯨꯜꯒꯤ ꯂꯨꯆꯤꯡꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯂꯨꯆꯤꯡꯕꯗ ꯍꯥꯏꯔꯝꯃꯤ ꯑꯉꯝꯕ ꯇꯣꯜꯂꯕ ꯑꯩꯅ ꯑꯉꯝꯕꯒꯤ ꯅꯥꯛꯇ ꯂꯥꯛꯆꯔꯤꯕꯁꯦ ꯑꯉꯝꯕꯗ ꯋꯥꯀꯠ ꯑꯃꯇꯪ ꯊꯝꯖꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ ꯗꯦꯅꯤꯌꯦꯜ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯋꯥꯀꯠꯄ ꯂꯥꯛꯂꯤꯁꯤꯕꯨ ꯀꯔꯤ ꯋꯥꯅꯣꯅꯦ ꯍꯥꯏꯌꯨ ꯇꯥꯁꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯑꯁꯨꯝ ꯑꯔꯥꯟ ꯊꯤꯗꯣꯛꯄ ꯃꯇꯝꯗ ꯋꯥꯀꯠꯄ ꯂꯥꯛꯂꯤꯕ ꯅꯪꯅ ꯂꯥꯜꯂꯝꯂꯕꯗꯤ ꯍꯟꯗꯛꯇꯤ ꯑꯩ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏꯀꯣ ꯃꯃꯥꯡꯗꯁꯨ ꯀꯌꯥꯔꯛꯅꯣ ꯅꯪꯅ ꯋꯥꯀꯠꯄ ꯂꯥꯛꯈꯤꯕꯗꯣ ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯝ ꯂꯥꯜꯂꯒ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯗꯦꯅꯤꯌꯦꯜꯅ ꯀꯂꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯔꯤꯆꯥꯔꯗ ꯑꯃꯗꯤ ꯔꯣꯁꯄꯨ ꯇꯥꯟꯊꯣꯛꯈꯤꯅꯕ ꯍꯥꯏꯔꯝꯃꯤ ꯍꯣꯏ ꯑꯉꯝꯕ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯖꯩ ꯑꯩꯒ ꯌꯨꯝꯊꯪꯅꯔꯤꯕ ꯃꯃꯤꯠꯇ ꯃꯆꯥ ꯎꯗ꯭ꯔꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯔꯤꯆꯥꯔꯗꯀ ꯔꯣꯁꯀꯗꯣ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯃꯌꯨꯝꯗ ꯃꯌꯥ ꯍꯩꯕ ꯍꯨꯏ ꯑꯃꯈꯛ ꯊꯝꯖꯤꯜꯂꯦ ꯑꯗꯨꯒ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯉꯥꯎꯕ ꯇꯥꯍꯟꯒꯗꯧꯔꯦ ꯑꯩꯕꯨꯁꯨ ꯉꯁꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯉꯥꯎꯔꯦ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯅꯧ ꯍꯥꯏꯗꯅ ꯀꯔꯦꯝꯅꯔꯛꯂꯤꯕꯅꯤ ꯑꯗꯨꯅ ꯑꯉꯝꯕꯅ ꯑꯃꯨꯛꯇꯪ ꯑꯁꯨꯝ ꯑꯔꯥꯟꯗꯣ ꯊꯤꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯈꯨꯜꯁꯤꯗꯒꯤ ꯃꯌꯥ ꯄꯨꯕ ꯍꯨꯏꯗꯨꯒ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯡꯒꯪꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯂꯣꯏꯅꯃꯛ ꯉꯥꯎꯔꯒꯅꯤ ꯗꯦꯅꯤꯌꯦꯜꯒꯤ ꯋꯥꯗꯨ ꯇꯥꯔꯕꯒꯤ ꯃꯇꯨꯡꯗ ꯑꯉꯝꯕꯅ ꯑꯃꯨꯛ ꯍꯥꯏ ꯐꯔꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯃꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯈꯨꯡꯒꯪꯁꯤ ꯁꯣꯏꯗꯅꯃꯛ ꯋꯥꯅꯔꯒꯅꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯇꯣ ꯂꯧꯈꯠꯄ ꯇꯥꯕꯅꯤꯅꯦ ꯑꯁꯨꯝꯅ ꯑꯉꯝꯕ ꯗꯦꯅꯤꯌꯦꯜ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯂꯣꯏꯅꯅ ꯔꯤꯆꯥꯔꯗ ꯑꯃꯗꯤ ꯔꯣꯁꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯔꯤꯆꯥꯔꯗ ꯑꯃꯗꯤ ꯔꯣꯁꯄꯨ ꯗꯦꯅꯤꯌꯦꯜꯅ ꯀꯧꯊꯣꯛꯂꯝꯃꯤ ꯔꯤꯆꯥꯔꯗ ꯑꯃꯗꯤ ꯔꯣꯁ ꯈꯨꯜꯒꯤ ꯑꯉꯝꯕ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯂꯥꯛꯄꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯔꯤꯆꯥꯔꯗꯅ ꯍꯪꯉꯤ ꯈꯨꯜꯒꯤ ꯑꯉꯝꯕ ꯌꯥꯎꯅ ꯃꯌꯥꯝꯅ ꯇꯣꯜꯂꯕ ꯑꯩꯒꯤ ꯌꯨꯝꯗ ꯂꯦꯡꯕꯤꯔꯛꯄꯒꯤ ꯃꯔꯝꯕꯨ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯔꯤꯆꯥꯔꯗꯀꯤ ꯋꯥꯗꯨ ꯇꯥꯔꯕꯒꯤ ꯃꯇꯨꯡꯗ ꯑꯉꯝꯕꯅ ꯍꯥꯏ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯅ ꯅꯪꯒꯤ ꯌꯨꯝꯗ ꯃꯌꯥ ꯍꯩꯕ ꯍꯨꯏ ꯑꯃꯈꯛ ꯊꯝꯖꯤꯟꯕꯗꯒꯤ ꯈꯨꯜꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯑꯉꯥꯎꯕ ꯇꯥꯅꯔꯦ ꯍꯥꯏꯗꯅ ꯏꯕꯨꯡꯉꯣ ꯗꯦꯅꯤꯌꯦꯜꯅ ꯋꯥꯀꯠꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯄꯨꯁꯨ ꯏꯅꯥꯎ ꯑꯃꯗꯤ ꯏꯕꯦꯝꯃꯅ ꯉꯁꯤꯁꯤ ꯑꯉꯥꯎꯕꯅꯤ ꯍꯥꯏꯗꯅ ꯀꯔꯦꯝꯅꯔꯛꯏ ꯍꯥꯏꯅ ꯇꯝꯃꯤ ꯑꯗꯨꯅ ꯄꯥꯎꯁꯤ ꯑꯆꯨꯝꯕꯔꯥ ꯑꯔꯥꯟꯕꯔꯥ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯀꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯔꯤꯆꯥꯔꯗꯅ ꯈꯨꯝꯃꯤ ꯏꯍꯦ ꯑꯉꯝꯕ ꯏꯕꯨꯡꯉꯣ ꯗꯦꯅꯤꯌꯦꯜꯅ ꯄꯥꯎꯁꯤ ꯂꯥꯟꯅ ꯁꯟꯗꯣꯛꯄꯤꯔꯦ ꯑꯁꯦꯡꯕꯗꯣ ꯑꯩ ꯍꯥꯏꯖꯒꯦ ꯏꯕꯨꯡꯉꯣ ꯗꯦꯅꯤꯌꯦꯜꯅ ꯉꯟꯅ ꯑꯩꯒꯤ ꯌꯨꯝꯗ ꯌꯨ ꯉꯥꯎꯔꯒ ꯂꯥꯛꯈꯤ ꯑꯗꯨꯒ ꯑꯩꯒꯤ ꯍꯨꯏ ꯂꯀꯤꯒ ꯑꯁꯣꯏ ꯐꯥꯎꯕꯗꯪ ꯆꯠꯃꯤꯟꯅꯔꯨꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯂꯀꯤꯅ ꯈꯣꯡꯕꯗꯨꯗ ꯃꯥꯅ ꯃꯤꯔꯣꯜ ꯉꯥꯡꯂꯦ ꯍꯦꯛꯇ ꯍꯥꯏꯔꯦ ꯃꯗꯨꯗ ꯍꯨꯏꯅ ꯈꯣꯡꯕꯕꯨ ꯀꯔꯝꯅ ꯃꯤꯔꯣꯜ ꯉꯥꯡꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯣ
चुमना खोंबनी हाइना हाइबनी अदुगा अमना मतौ करमननो आइगी नुंसिरबा हुइसिबो महाकना माया हाइबा हुइनि हाइना पाउथोकपिरबसिबो रिचार्ड की वादो तारबगी मतुंगदा डेनियलना अमुक हाइरखि लकीसे मित्रंग हाइबा माया हाइबा हुइनि मधुगी प्रमाण आई पिजगे हुइसिना सुमांगदगी सना ngakta यावबा चफु अमखक पीबदसु आई खंगी आइसु सना पामबदगी लकीसे आइना लोना फारगा आइगी योमदा नोंमा थंबनी अदुबो अंगकपो हुइनि हुइसिना आइगी योमदगिसु सना ngakta यावबा चफु अमखक फंगलिबनी आइना हारिबसे इसम चंबा हुइ अमनाबो हेक्ता पीबा ngangबद्राने मतमदुदा रिचार्डना खुम्मी अंगम्बा हुइ हाइबसे मनम खंबगी सांग यमना वांगबा सा अमखकनी तौबगी बुदी मपुगी थौजालदगी आइगी नुंसिरबा हुइसिना हेक मनम नंबदा तान चानरुबदगी सुमांगदगी चफु मचा अमखक सना खरगा लोइनना फंगबनी मसिदा फटबा डेनियलना मित्रंग हाइबा माया हाइबा हुइनि हाइदना आइगी अमता ngairaba isa sakna thamliba huisibo lona phajinba angamba khulsidagi tanthokadabase aibu natte ibungo Daniel ni huisi leitingai mamangdasu mana aikhoibu usitabada natana imongdagi pochai kaya maromsu huralibani aikhoina thengna hodabadagi mabu laikai sigi miyam mamangda Daniel huranbani haina haiba ngamdabani aduga angamba Daniel na aigi huisi mitrang mayagi huini haibagi प्रमाण पीगे हाइबदुसु पिहनसी करिगुम्बा महाकना हारिबसे असुंबा ओइरगदि अंगम्बा खुलगी मियाम सिंगना पीबदो मदुगी दंदिदो आई इसाना याना लौजगे करिगुम्बा ngамदबदि प्रमाण पीबा ngамदबदि डेनियलबु खुलसिदगी तांथोकपिखो रिचार्ड की वाहाइदुदा डेनियल साउना यामना फिंगना प्रमाण पीगे हाइरमलागा मयुमदा चटखिरामी अमदि मयुमदगी महाकना सेक्सिनना फीना कुपसिलगा थमलिबा सना यावबा सफुदु पुरकलगा खुलदुगी अंगम्बा अमदि मियामगी ममांगदा थमलगा हाय अंगम्बा आइना सेक्शनना फीना कुपसिलगा थमलिबा चफुसे मनुंगदा यावरिबसे सनानी आइना हाइजबदुनी इयाम्बा रिचार्ड की मित्रंग हाइबा हुइसिना आइगी सुमांगदगी फंगनबनी मसिनी आइना प्रमाण हाइबदो अंगम्बना हांगदोकलगा अमुक्तंग यंगबियु मदुदा खुलगी अंगम्बदुना रिचार्ड रोस अमदि खुलगी मियामगी ममांगदा हारिबा चफुदु हांगदोकलम्मी चफुदुबु कुपलिबा फीदो हांगदोकपा मतमदा अंगकपनी चफुदुगी मनुंगदा यावरिबा सिंगदु चुमनगी इसम चंबा लंबी सोरokta ताबा नुंग ngakta ओइरमले मतौदुदा खुलगी अंगम्बा अमदि मियाम सिंगदु रिचार्ड अमदि रोस की ममांगदा इकाइबा पीबगीदमक डेनियलबु हाइनिंगाइ लेतना सावरम्मी असावबना फाथबा ngamdraba angambaduna amuk haire Daniel nangna hadaksu aibu ikaiba piba oidaba ngangba huranba nangna aikhoibu phage oina sanaba nang ngasidagi khulsida leiba sukya yaroi tanjadu da Richard amadi Rosna nungsina thamjariba Lucky du thoraklammi aduga huiduna maya tawraga Daniel khak khangnaba hairaklammi phattaba mifata ngasidi nangi matam haibado laklabani nangna aibu phajilaga thabiba aibu nungsina tawbiriba ipagumlaba imagumlaba makhoi anibusu nangno sitabagi mahini Lucky na Daniel da haribadu atay singadi karisu khangde isam samna hui ama oibagi khongjaba oina tarammi adubu Lucky na haribadu taraga Daniel na khungi angambada amuk haire angamba Lucky na hujik haribado mirolda aibu karenrakpado aibu ki halakpado tabiba natra angambana khummi Daniel nang hujiksu aibu sitri karemnari apang basiri isam samna khonglibo huisibo mirol ngangi hairisibo aikhoisi karisu khangdaba nangna hekta sanaba yani sinine samjaraba Richard amadi Rospu nangna usitabagi matogum nangna lakliba aikhoi mayamdasu usitrene tanjadu da lakliba miyam singaduna mibu hanthana khanba usitana khanba huranba Daniel bu khulsidagi tanthoknanaba amata oina angambada hairakleto Daniel gi usitaba karemnaba matau amadi miyam gi apamba yenglaga khulgi angambana Daniel bu punsi chupagi oina khulsida nang leiba yaroi khulsida amuk hanna chalakpasu yaroi haina yathang pirammi amadi mayam changdana Daniel bu khundagi tanthokre Daniel tanthokhrabagi matungda khulgi angambaduna mara leijadraba isam samjaba Richard amadi Rosta
asum aran khangda makhoi na apangba pibagi ngakpiyu haramlaga Richard amadi Rose ki mayumdagi makhoi loinamak hankre. Asumna mabuk phattaba suningdaba migi mapot hurangani khanba Daniel du khuldudagi tathokraba matung Richard, Rose amadi masagumlaba Lucky makhoi ahumdu yamna ingna sikna nunga yaifana laiki.